Hi guys! Ay, handshake ka tawag ko. Handshake tawag di coronavirus sandu ay ba o naton na pa siya. Adu ay kano hek lak pa nito. Kaya lang ko ingon lagi ko. Hujik se coronavirus dokibati kam sathi ba ko. Virus sina maram orekanda world da 200 country lebigi manung da IT country di mana lanjil laga mayam sire ba 3200 ko sige abapta sire ado atai country sinda su atai state ting su tam tam na lanchal lakpa yari tambangam de India da su nauna 25 mioi 25 ta coronavirus positive oire haidana confirm tawre ado yamna kijay ado kutsa saina hamba sanitizer sijinaba aduga lok khuba khopada koigi tissue paper sijinaraga madulapna hundokpa aduga akoina lok khuba matamda khumjalaga lok khuba aduga muk lok khure haiba mi do adudugi khara meter manga muk lapna leibiba ai meyam haidana ko ado yam kijaba fawi akoigi Myanmar gi border singda huji kari section thorang hena lokhulibra hena lokhahanbagi kainosi tobiragadi hena fagani aina haijaningi lodi lokhalangani department khudimungna adugo koi Manipur gi oina hujikse yamna Manipur aduki matik kahani sothariba lamdam mo oiribanina aikoi opposition ruling government ko animakna hujik kariguma issue amta laite ba Manipur da ko issue macha natana achoba issue laite ba aduna ruling amadi opposition kangu anina hunnabagi muhutta section thorang coronavirus dagi ngauthongnaba section thorang lokhananaba khana nainaba mathau tai nain haijaningi khana biu naina biu aduga mo akoi praja singsu gyan taminasi haibdi mi hena chinba jaga da chattaba aduga outside ta Manipur gi outside singda traveling tawbagi mayamna get fix oiba tawduna tawam taragasu madu handokpiu habidi satpirunu aduga mo aikoi yam checkinba mathau tai mark sijinaba mathau tai na su mayam news mayam da su lauri ko mark si N95 haiba male ko standard ta madugi marks do koi Manipur da kayamuk yamna phangaba jano madu phangdragadi department singna madu phangnabagi khara kaino singji khonabiyo aduga mayamdasu mamando ahenba mamanda nataba ataba mamanda phanghanbiragadi akoi praja mayamsu hena phaba oigani haina ai haijage aduga amuk hujikse handshake to yadra haiba matamsida hujik thaban yoksangi holi ko thaban chongnabagi thorang mayam tongnarangani nupaga nupiga khutsa samnadana ko amaga khutsa samnadana koi thaban chongdoribani aso festival amani masigi demaktasu mayamda yapopok jel pizari adubo koi section ba mathau tai yoksangi damakta koi thaban sinba thaban tauba masi khara tawdragadi akoida khara phagani haina aigi mota haijage adu mayangi apamba tare ko adubudi ko adubo laiba March ki date 8 happy women's day ai mangjona mayamda wish pijari aduga akoi punamak cheksinminasi coronavirus na lairaba inakumba masak thiba masak phajaba kuchu ngauba kuchu muba ka nam ta khaide aduna aikoi cheksinminaba mathau tai cheksinminasi hariba the World Health Organization na piriba aikoi gi section thorang singdo aikoina akoisu follow up tongminasi aduga government gi department singnasu hana lakholiba Manipur gi border singda to pa jaga singda lokhot piriba kaino singdo section thorang singdo hena akan mo ongda section thorang lokhot piu aduga outside tagi Manipur da
ꯑꯇꯣꯞꯄ ꯃꯤꯁꯤꯡ ꯆꯪꯍꯟꯕꯒꯤ ꯄꯣꯠꯁꯤ ꯕꯦꯟ ꯇꯧꯕꯤꯌꯨ ꯑꯩ ꯍꯥꯏꯖꯒꯦ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯋꯥꯟꯁ ꯃꯤ ꯑꯃꯈꯛ ꯅꯥꯕ ꯃꯇꯝꯗ ꯃꯤ ꯀꯌꯥ ꯁꯤꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯀꯥꯎꯟ ꯇꯧꯕ ꯉꯝꯃꯣꯏ ꯃꯅꯤꯄꯨꯔ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯕꯤꯂꯣꯗ ꯂꯩꯔꯤꯕ ꯀꯩꯅꯣ ꯑꯃꯅꯤ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯍꯥꯏꯗꯤ ꯆꯥꯛꯊꯨꯡ ꯐꯪꯗ꯭ꯔꯤꯕ ꯆꯥꯎꯈꯠꯄ ꯋꯥꯠꯂꯤꯕ ꯀꯣ ꯆꯥꯎꯈꯠꯄꯒꯤ ꯈꯣꯡꯖꯦꯜꯗ ꯋꯥꯠꯂꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯔꯒ ꯒꯃꯦꯟꯗꯁꯨ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥꯅꯁꯨ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯃꯤꯟꯅꯁꯤ ꯍꯥꯏꯔꯒ ꯊꯦꯡꯛ ꯌꯨ ꯑꯣꯜ ꯃꯌꯥꯝꯕꯨ ꯍꯦꯄꯤ ꯍꯣꯂꯤ ꯕꯥꯏ ꯕꯥꯏ